अहनबद यमना मरुइबा पाव अमा अपडेट थमजगे ट्राइबल दगी अतोपद ओन क्रबसिंग एसटी लिस्ट दगी लौथोकनब डिमांड कनखलकली ट्राइबल सिंगना दिल्ली द खुंजंग चंगसिन गदौरी लाखनिबा फेब्रुवारी थादा लेबाक असigi टोंगन टोंगन मफम सिंग दगी ट्राइबल सिंग दिल्ली द पुलप पुंदुना ट्राइबल ओइद्रबसिंग एसटी लिस्ट दगी लौथोकनब डिमांड तौदुना खुंजंग चंगसिन गदौरी RSS अमसुंग अतै हिंदू ग्रुप सिंगना सौगतुना वाफम असिगा मरी लेना लेबाक सिन बथुंगना कैंपेन अमा सत्थरिबनी ट्राइबल सिंग प्लेटफॉर्म अमगी मखादा पुरकनब होनरबा जनजाति सुरक्षा मंच JSSM गी मीटिंग मखादा क्रिसमस मंगोइना रांची गी लंबीदा ट्राइबल लिसिंग मंगा रोमपुंदुना खुंजंग चंगसिन की JSSM na high Christian learning lawkraba tribal sing makoi gi mai masing tambaga mari leina church amasung missionary institute sing degi mateng phangi amasung centrum gi mateng ju phangi masina maram oiduna Christian all laba sing na on driba sing degi social status amadi financial status ta mathak thongduna lei Christian on kraba tribal sing gi ahum thokna kana phangi church sing gi kuthang da foreign funding ST sing degi piba reservation gi kudong chaba amasung religious minority oibagi government ki khudongchaba sing ranchi da pangthokiba rally adubu preside tawkiba hana lok sabha ki deputy speaker oiramba BJP ki lusingba Kariya Mundan hai Jharkhand da tribal sing Christian on kibagi sangsa da 15 to 20 phawani adubu IS sing yauna first class officer sing amasung government ki thabuk tawkiba sing yenglabadi Christian on trabasing gi sangsa da 80 to 90 phawani Christian on trabasing ST list gi lauthoknaba demand tawrakpa asi anobunate anobunate bagaloin tongan tongan ba chitsing da ST list adumuk yahunbada yaning da phongdokpa hengalakpa amadi nongmaijing numita ahan ba choba rally ama mai pakna pangthokiba sina JSSM the inot have to namathangi khungjing Delhi the pangthok na mathawrang tobani kangbu amana khudong chaba phanglaga kangbu amana phangdribasi semdok pagi tangai phadaba adu thamladuna JSSM na hai taseng na lairana leiribasing khudong chaba phangdabasing amadi mahusa gi sanglakpa tradition sing ngakna leiribasing reservation gi khudong chaba sing phanghanna Delhi gi khungjing asida demand tawgani mundan hai Nagpur na sing amasung Mumbai the pangthokiba manaba mongi khungjing sing da miyoi lising na saru ya kiba loina na makoina kudong chaba sing phangdaba gi wafam sing phongdok na ki amadi yana ki lakhya party da oiriba phibam na khudam piraduna mahak na hai ayamba tribal sing na Islam ontre amasung ST gi reserve sitagi mai paklakre Indian constitution gi article sing na lebak asigi tribal Sadrak henba amadi ethnic group sing bungak senna hona bada yaba pumna hona ki adubu masi kudong chaba sing asidi search amasung atai lining laison ga mari leina ba group sing na tungda leptuna leiba yamna masak thokpa tribal khujok kharda oina chatli haina JSSM gi ko convener Ras Kishor na phongdoki tribal sing na Christian na trangna atai lining laison da onsin wada athing bapi na BJP na Jharkhand Freedom of Religion Act 2017 chathan khibadagi Christian na trangna topa lining laison da on khidaba masing yamlaba miyam makoina reservation gi khudong chaba sing sapcha na phangpham thogi haina akanba kholau sing laurokli Indira Gandhi na Prime Minister oringin the Minister oikiba Jharkhand gi tribal lusingba Kartik Oraung schedule caste and schedule tribe order amendment bill ama 1967 da pukatki amadi bill adu joint committee da thataki committee na bill adu yengsilaba matung du perakhiba recommendation da tribal oirambadagi Christian natrang Islam on traba miyoi amana schedule tribe oiba yararoi haina phongdorakhibani adubu matam adugi demand adu thabuk oinadi ukidre aduga maruoiba headlines khara huelan pawdagi lokhachage kotuna Imphal bu valley of death ni haikibadu oiramdre tangkhul sarga lakibe kuki nupi am aram bai tengkul na kankhre kuki militants na Christmas numita phawbo nongmoi kapsilakpadagi mafam ahum da khut thok nakre moirangi MLA na relief camp da leiba miyoi amagi furit paiduna singlubadagi irang thokre Bishnupur district ta komthokpa curfew gi matam tensil halaga police na control tawduna laksin ki inmate sing relief camp thadok tuna satnaba hauki manipuri lengang lambi ani da thaba MST bus Assam Rifles na thingbagi wathok Assam Rifles na thinglaroi haina Chief Minister na phongdokrabsu amuk hanna thatlaga lamkhang dagi halahan kre Chief Minister na hai Kangpokpi Surachandpur da leiriba sing aikhoi gi miyam na henba force na ba yade Kangpokpi da medical equipment sing mai thadokpa senaba sing lem na thairoi ITLF amadi kotuna tongan ba lengak talabsu Kukising gi marak tam hausa gum hingmin na ba pamba mayam ama leiri bom pokhaiba da Nepali ama sokle Dr Giyum da nongoi kapsilamle Manipur da COVID ki anuba variant JN1 yaurak tri miyam na mipai biganu director matam changhan na asumba well
फंगन भाईबसी जस्ट अमगी मथौनी जस्टिस गुनेश्वर मणिपुरी हॉकर एसोसिएशन की थोपुबसिंग मथंगी टाम गिसु थौ पुरगनी मणिपुरी लेंगाकनि लांदी लोइसिलहंदना पॉलिटिकल इमेज फजनबा उहन्नबा तौरिबसी पेंड्रे मैरेमबम रतन सना लाइबाक्तगी मरुइबा हेडलाइंस खरा थमजगे CIPR की कैलेंडर अमसुंग डायरी CM न पोंखरे मणिपुरी सक्तम कन्बा पामजब कुकी मयाम अमसु लेडी CM हॉकर एसोसिएशन की थपुबसिंग खनख्रे यांगना संदुरकलिबा कोविड के अनुभव वेरिएंट थेंगनबा थौरांग तौख्रे इनमेटसिंग इरांग हरकपदगी मोइरांगदा कर्फ्यू थमख्रे INS इम्फान कमीशन तौख्रे नोंगमई कापसिल लखरे तंकुल के आधार कार्ड पायरग लाखपा कुकी नुपीएम पुलिस सिन नखरे लोप करोड़ तरा की ड्रग कोनन कुकी मंगा कसार पुलिस न फारे हाइरोक तहन BSF संगसिल लखपदगी इरांग थोख्रे NG कॉलेज त अवेयरनेस पांगथोख्रे लौमी की याइफनबा थादोरप सेल्फम मियाम द खंगन गदबनी को कोमी वखल चोइरबा कया लंबी द निंगथम की साइथेंग खांगबद यिंगसिनबिना प लेत्रे हॉकर एसोसिएशन की थपुबसिंग खनख्रे सकंग दबसिंग न बैंक लूट तौनबा होनरमले बिष्णुपुर लाइव मणिपुरी स्टेट कोऑपरेटिव बैंक लिमिटेड बिष्णुपुर ब्रांच ngarang ahing nungyai matung pung amaga minute trot rom ta sakang dubasing na lut tawna bo honoramle thodok asiga mari lenin बिष्णुपुर kaithen da laiba बैंक ब्रांच asigi manager kaisam memcho bina बिष्णुपुर पुलिस स्टेशन da report ama pirakpadagi पुलिस स्टेशन की टीम ना laktuning sinkre वीडियो सिंग बिबगी दमक तमाम पुम नंग पु अमुका ना थगचरी अनु अपडेट की दमक तो ऑनलाइन मणिपुर YouTube channel ना सबनुक सी वीडियो सब्सक्राइब to बिरमु थैंक यू